ngasi purnima gi tha se phajana thoe se yeng biu ko yam phajana ngan na ado aina haibado haidi sida ngatang hai tare ko tha uba mafam tha gi mangal leiba mafam do da phamaga aina pamiba pot aina khalliba pot hojik leina ko aingonda nungaitaba khotaba leraga su ko loina release ta hongiba khotkiba meditate tawraga ngasai gi haidi om chanting gi aina ngasi audio ma post togibado adu do thabiyo aduga tha mangal gi makha da phamaga meditation gumba tawbiyo ko meditate to matam do sumaina haibiyo hai tare ko sumaina khanba hai tare ko sumaina khanbiyo akoi gi aingonda leiriba phataba mayam hai tare ko aingonda leiriba nungaitaba mayam se loina release tawgrasno loina chatkrasano haibagi kainoda adu matawbiba yare meditate tawbiba aduga haidi amana nahan aina haibado manifestation atopa tawge haraga su potse aina phambiraga phajana haidi tha mangal sigi mapada ai hoji phamaga leire ko ado sida phamaga aina ningiba mayam do aina ningiba aina oihaningiba mayam do visualize tawbiba hai tare ko minute manga ko minimum minute manga natraga aduga maximum the 15 minute kumba dumaina haidi phamaga dhyan tawbiyo ba dhyan tawmiyo chalaga dhyan tawbire na ko aduga ngasai gi paper de ibado mathak ta phamaga idraga su makha da kumdhara matungda horen makha da kumdhara matung ngasai aina khangiba mayam do aigi kaino do da diary do da loina mak journal ithokpiba hai tare ko ado si se atai manifestation budi mayam ama tawramani ado sigi moonlight ki se akoi yum mathak natraga balcony mangon da tawrasu yai sumang da tawrasu yai ko ado akoi gi namu mathak ta oibani na mathak ta phammaga tawre ko do mayam su tawbiyo aduga purnima da ningiba niriba mayam do loina phangbasu oisano ko aisu phangbo oige somsu phangbo oibiro ko thank you